What is your desire? If you don't have any desire, then your life is totally waste. Punsi mai kina amuka na mayambu taramokjari. Nahaki apamba si karino. Apamba mata leitraba nahaki punsi sina hinglibasi karigidamakta no haina hangba yai. Mipum khudingmakki apamba khene. Apambadugi marumdani mai pakpa haibaduna lolaga laribasu. Mai paknaba honarakpada pandam ama haibasi leitaba yade. Aduga pandam adu nahakna kadai fawba pambagi haibasini amu luribasi. Mai hauba makai pamba haibadi nahaki pandam adu burning desire ama soidana oigadabani. Housing mayamna yamna pamnaba gari ni Mahindra gi Thar se. Nahakna Thar se nahaki dream car oirabadi nahakna lambida thorakpa atai car di thoidongna khanjilludabana thausarudabana normally adumak leigane. No excited. Aduga Thar ama hek thorakpa uraba kariguma kana khangudana chimbaldagi thokigani. As Thar ama thori he natraga as Thar ni ne. Aduga Thar hariba car asida nahakna specific oiba color amaga muk pamlaba. Khudamoina nahakna black machugi Thar se pamlaba. Adurabadi Thar atai thoroklabasu phana lamna laglabasu nahak atai uraroi. Lamna thorogliba nahakna pamjaba Thar black tukak ugane. Maramasina strong desire ama soidana legadabane. Nahaki desire aduna strong oiraba nahakna ugadoriba sa atai karigumba amata nahaki mind sida leiraroi. Kudamoina nahakna lakadoriba 2024 gi Paris Olympic asida weightlifting gi masana da ayak soidana gold medalist oigani habigi pandamama thamlaba. Madugi pandamadu nahaki thamoida strong desire ama create toba ngamlaba. Then nahaki thamoi ama di brain aduda karigumba amata changlaroi. Nahakna ugadoriba sa Olympic gi gold medal dukoktane. Strong desire haibasa thamoida phawgadabane. Thamoina yagadabane. Thamoida mami takraba nahaki strong desire adu automatically nahaki brain da instruction pikragane. Madugi matung body duna follow torakadabane. Action da matanda ontorakadabane. Think and the Grow Rich ki author Napoleon Hill na asumna hai. The starting of all achievement is desire. Keep this constantly in mind. Weak desire brings weak results. As a small fire makes a small amount of heat. Nahakna fangliba achievement punamaki horokfam sa desire haibaduni. Masi mind matam punamakta thamgadabane. Weak desire haibasina result su weak adumak oigani. Apikpa mayhum na yamdaba maisha pirakbago. Desire leitrabadi mayhum dusu leiraroi. Nangi manungda omdana chakliba mayado mapanda puthorake hairabadi nahakna madu tasengna thamoi yauna pambaga loinana nahakna decide ama tawba ma mathau tai. Ai masi phangdaba yade. Khangba kanba leptana honaba kanna honaba hariba ohmasina combination oikibadani mai pakadoribasi. Loiba haiba ma leite leptana honariba mahakto maithiba haiba ma leiroi. Pandamadu phangnaba honarakpada thintahanba kaktane. Leptanabo honaraba toktraba noma soidana nangi thongjilda nahaki mai pakpaduna ngairaga leramgadoribane. Nahakna phangge khallibado phangdri phawba honabada khangba kallo. Aduga madu phangnaba honabagi lambiduda changsinbagi langtaknaba khangma ngamdaba amadi soidana phawgadabane. Pangal amasung chawkhatpa upgrade haibasa nangi continuous process tudagi lakadabane. Afawa misaksinga sa mahaki khwaidagi chawna maithiba amagi hek mathangda mahaki mai pakpasa legale. Kudong chaba haibasa aikoina thajadaba aikoina khalludaba aikoina expect tawrudaba mongda matam punamakta lai amasung hairiba masigi kudong chaba opportunity asa ngai haki temporary defeat amana hekda aikoidagi lapthogal. Marabasina temporary defeat amana maram oiraga give up tawgani aduga opportunity pumba nahaki namangdagi hawdongna ngari laktuna chenkibagum atopana mungigani kanagumba amata challenges amasung saina khangba pamde adubu aikoina khanggadabadi henna chawkhatpa upgrade haibasa madugi manungda leigani haibasini honadraba challenges yawdraba comfort zone da adomang leiriba mahakto maithiba haibasina kayamuk wahanbage natraga kanagumana karem kathainabagi nuaitaba amadi aduguma chaina kayagi mahau khangdrabasu makoina nongmadi soidana thengagani madudi khwaidagi chawba ningamdaba regret amana matam punamakta mamigum tanaduna leigani aduga nahakna matam punamakta nahaki khwaidagi ngamjabi thaktu yauna honaraba nahakna yauba yaba level tu fawba yaunabagi khongchatta thengnaba khudongthiba punamak mayoknaba ngamlaba maduda nahak soidana maithiba haibase thengnagani ikaiba hangoibasu thengnagani mayamgi langnafamsu oiragani aduga nahaki nangnaba miyoisingnasu nawondagi lapthokigani kainabagi awabasu khangani hairiba punamaksigi marakta nahakna karigumba tokthoktraba give up tawdraba karigumba nahakna leptana adumak nahaki desire aduna kankibana makha tana nahaki desire adu phangnaba honaraba nahaki goal adu achieve tawduna success oiba kaknatana madudagi hena maru oiba mayamna phangamlaroidaba karigumba khara nahakna earn tawba ngamgane madudi kaino pride amasung character haibasini pride amasung character haibasa nahaki growth adudagi lakadabane aduga growth haibasana nahaki leptana hotnaba manglomda sangsinba leptaba haibadagi oirakadabane
character amasung pride habase nahakna leiba yaba nate nahakna earn tawgadabane Napoleon Hill na asum na hai tell me how you use your spare time and how you spend your money and I will tell you where and what you will be in 10 years from now hauzik nahakna nahaki ahangba matam amadi nahakna taliba paisa adu karamna sijinnabage haibadu aingonda hayo ngasidagina sahi 10 gi matungda nahak kadaida yaugadage kari oigadage haibadu aina haiba ngamgani haibani nahaki numit khudingi tawriba hainabi lamchat chajat adu hangana mutang yengse nahaki daily habit asina strong oiraba nahaki future adu strong oigani makoido nahakna pamliba nahakna oiningliba phangingliba pandamadu phangnabagi lambi duga mari leinaraba nahak soidana nangi pandamadu da naksilakane aduga nahaki daily habit aduna nahaki pandamadu ga mari leinadraba nahaki pandamadu tamna mami shamkhigane nahaki ahangba matam amadi paisa sijinnabagi purpose ama leigadabane nahaki pandamadu ga mari leinagadabane numit khudingi tawgadaba daily action ama plan tawgadabane aduga maduna strong habit ama ohengadabane habit haibasinani nahakbu nangi pandam lomda pushingadoribase a goal is a dream with a deadline pandam haibase manglandone akangaba matam amada phange khalliba pandam si yamna phajaba achouba pandam ama oiba aduga madu yaunaba akangaba matam ama thamdraba deadline ama leitraba madu asa amadi manglan aduma oiraga tokani nahaki manglan ado mangphauna ge harabadi nahak nangi manglan adugi maramda yamna serious oiraba kanda do oithokadabane nahaki goal adugi maramda serious oiba haibasi ahanba step ase deadline ama thambadune nahakna tha kayagi manungda natraga chahi kayada nahaki pandama se phangnaba achieve tawnaba honagadoriba no haibaseni nahakna mai pakpa haibase nahakna hauzik oiriba leiriba level aduda sum leiraba kanda oithokadaba nate haibadi you have to be changed changes ama leiraba kandani kadai foba changes tawgadoriba nahaki goal adu achieve tawnabagi thaktu yauna madugi level du yauna changes tawraba kanda oithokadabane nahakse saklon ama hongba tai hauzik leiriba level du dagi toana level ama da yorkadabane When defeat comes, accept it as a signal that your plans are not sound. Review those plans and set sail once more toward your coveted goal. Mai chirako matamda nahaki plans amasung strategy adu soire lale haibasigi signal amani haina lawba yai. Mado amuk review tawgadabane, amuk semdorakadabane, plan tawgadabane, plan hongdokadabane, amuk anna honorakadabane. Nahakna phangningmane ikau langliba padamadomda. Mai thiba haibase aikoi punamangna thengne. ayambana tokthoi lepki ayamba siga manaroidabane temporary defeat amana nahaka thengnaba mikupta madugi daita ado nahak lawgadabane nahak kari hena tawba matau tabage hanadagi hena kari semdokpa matau tai nahakna mamangda maithi khibaduna kamdongna parama oina tamsinba yabage matangdi kamdongna nahaki lambi aduda clear oina chatpa yagadage habasi matam punamakta nainaba amasung khanba mathau tai always remember do not give up no matter what haibasidang matam punamakta kawroidabane haksangi saruk amada kang amana kanna chiglambada kari fawbage ngaiak to karaidano mafam khangdana hainadaba hakachaba ama phawgani ngaiak to honingbana ngawgani sangkhraba khujin amana hotpa kanda piengani pothagani nungaigani adugumba nahakbo hakachaba phawonba khangba ngamdaba true desire du karino soidana khangdokadabane madu phangde fawba tumba chaba changdaba ma oigadabane karagumba kharana makoi maithigani karigumba soirabadi karigumba oidrabadi shell manglabadi haibagi akibaduna makoigi success oinabagi desire adudagi mapangal kanba henkibana tokthoi nahaki burning desire aduna nahaki manungda tasengna leiraba nahakna madu achieve tawraba kanda oigadaba nahaki saktam do nahakna feel tawba ngamlaba aduga madugi feeling duna nahaki akoibada leiriba negativity pumba block tawkigani amadi nangonda madu ngamoy nahaki natik napa natti hairamba pumba matanta mangi kane nahaki true desire haibasina nasa pumba electrina chingbagum chinghangadabane desire without discipline it will remain hope and a dream nahangna Delhi da leba ichanupi do lohongki daure khanduna yauru nambagidama flight ticket book tawre departure matamdagi pung amagi mamangda airport yawra u haibadu nahakna yumdagi 45 minutes ka ngairaba kanda ngairaba matamda thokle nahakna chanupagi lohongbada saru yaningbagi desire adu discipline leitabana unaba phangdre manglan noina adomang amadi asa oiraga lehore manamasina nahaki desire ado discipline gasu loina sakadabane discipline yaudaba desire di kedunga achieve toba ngamlaro nahaki dream nahaki goal nahaki aspiration ado adugi matik achoba ma oigadabane kadai fo chawgadaba masi phangdrabasu yai haibo option ama thamba yaroidaba to fawo yawna nahaki desire adu adugi matik chawgadabane kadai fo ba nungaina tumtharakpa ahingi matamdasu nahakbu tumba yahandaba mikap hekta tholakpa
ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯒꯗꯕꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯗꯨꯗ ꯈꯜꯂꯒ ꯂꯩꯕ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯒꯗꯕꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯗꯨꯗ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯝꯅꯃꯛꯇꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯦꯟꯅ ꯆꯥꯎꯕ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯒꯗꯕꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯅꯍꯥꯛꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯈꯔ ꯇꯧꯔꯛꯅꯕꯒꯤ ꯊꯥꯛꯇꯨ ꯌꯧꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯉꯨ ꯑꯣꯔꯗꯤꯅꯔꯤꯗꯨ ꯈꯛ ꯇꯧꯔꯕꯗꯤ ꯑꯣꯔꯗꯤꯅꯔꯤ ꯃꯌꯥꯝꯁꯤꯒꯨꯝ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯇꯧꯔꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯔꯕ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯐꯝ ꯑꯃ ꯅꯍꯥꯛꯀꯤꯁꯨ ꯀꯟꯕ ꯉꯝꯒꯅꯤ